पाउसेद युमफम ओइबा मरुओइबा पाउ खरा अपडेट तौजरी इम्फाल जिरी लंबी की ख्वाइदिगी फत्तबा मफमसिंग सेमजिनद्रिबा फाउबा डाइवर्सिंग स्टारिंग थादोकपगी खोंजंग चंगसिनख्रे इम्फाल नेशनल हाईवे नंबर 38 इम्फाल जिरीबाम लंबी परिंगदा ख्वाइदिगी का हेना फिबम फत्रिबा मफम अहुम मरी असि ngasiदगी सेमजिनदुना गाड़ी चथोक चसिन तौबदा याहंद्रबदी लाक्लिबा तांग कुनमरी फाउबा ट्रक ड्राइवर सिंगना स्टारिंग थादोकनबगी वारेप लौख्रे वारेप असि ngasi ऑल जिरीबाम रोड ट्रांसपोर्ट ड्राइवर यूनियन AJRTDU अमदी ड्राइवर सिंगी ओइबा मिफम अमा जिरीबाम की खुनिंग थेक्ता पांगथोकलबा मतुंगदा ड्राइवर सिंगना अमत्त ओइना यानदुना लौरखिबनी हाइरी स्टारिंग थादोकपगी खोंथांग असिगा मरी लेनना AJRTDU की प्रेसिडेंट एन सदानंद मैतैना हाइखिबदा लंबी की परिंग असिदा का हेना फत्तबा मफम अहुम मरी रोम असि सेमननबा होनबदा इम्फालोमदगी पोट योनबदा गाड़ी चंगसिलकपा अमदी जिरीबामगिना पोट चै थन्ना यावरबा गाड़ी सिंगना चटपदा लेप्तबना फत्रिबा लंबी असिगी सेमबा अवाबा मायोकनरी लंबी असिबु सेमलिबा एजेंसी सिंगना लंबी असिदा चटलिबा गाड़ी सिंग थैदोक थजिन तौदुना लैबना लंबी सेमबगी थबक तौबा ngamdre मरम असिना ngasiदगी हौरगा तांग कुंगा मरी फाउबा लंबी असि सेमलिबा अथॉरिटी सिंगना मतमगा चुनबा मओंगदा सेबजिन साजिलबा मतुंगदा लंबी असिदा टेक्ता कायदना चटननबा वारेपनरे हाइकी महांगना मखा ताना हाई मरी लेनबा डिपार्टमेंट अहेनबा पांगल शक्ति सिजिनदुना NH 38 की लंबी फत्तबा मफमसिंग असि सेमजिनबिनबा अपील तौरकली अमरोमदना स्टारिंग थादोकपगा मरी लेनना ड्राइवर अमना हाई NH 38 की लंबी की परिंग फिबम फत्तबना मरम ओइरगा मफम चादबा सिंगदा गाड़ी खांबा इसिंगी अवाबा मायोकनबा कया थेंगनदुना लागली स्कोर्ट सिंगना ngak सेंदुना गाड़ी सिंग पुबीरबसु लेबाग इरांग लेबना कुकी सिंगी एरियादा गाड़ी खांबदा पामदबा थौदोक कया थोकपा याबगी सिंगनबसु लेरबसु ngasi फाउबा ड्राइवर सिंगना थवाई खुबाकता हापतुना गाड़ी थौदुना लागली मरम मदुना थासी कुनगनी थोइदगिना कुनमरी फाउबगी मनुंगदा लंबी सेंबा लोइद्रबदी मथंगी नुमित्ता गाड़ी से लंबी सेंबा लोइरबदी मथंगी नुमित्ता गाड़ी सेम चटननबा सेम साजरे अदुबु करिगुम्बा तांग कुनमरी फाउबा लंबी सेंबा लोइद्रबदी मखा ताना स्टारिंग थादोकपगी खोंजंग चंगसिलकनी हाइना महाकना मखा ताना फोंदोखी मखा ताबा पाउदा MSICL टेकना क्लास 12 पास तौरबा महिरोई सिंगदा थबक तौबगी खुदोंग चाबा पीगदौरी डिपार्टमेंट ऑफ टेक्नोलॉजी गवर्नमेंट ऑफ मणिपुरना MSICL टेक का कुसमनदुना कुमजा लिसिंग अनि कुलुमदोय अमदी कुनमरीदा क्लास 12 पास तौरबा महिरोई सिंगदा थबक की खुदोंग चाबा पीगदौरी ICL टेक बी मणिपुर कौबा ट्रेनिंग प्रोग्राम अमा पांगथोकलगनी हाइना डिप्यूटी कमिश्नर थवालना खुयेक पीरदुना थादोरकपा चेयोल अमना खंगहलकली रिक्रूटमेंट काउंसलिंग कम एग्जामिनेशन लाक्लिबा जुलाई की तांग 38 दा ओक्रम वांगमा ताबा थौबालदा लैबा AISECT दा अयुकी पुंग 13 ताबा मतमदगी पांगथोकलगनी हाइरी मणिपुरदगी खंगलबा महिरोई सिंगीदमक मणिपुर लेंगाकना ट्रेनिंग फ्री दा सब्सिडी ओइना लुपा लिसिंग यांखै पीरगनी लेमहौरिबा सेनफमसिंग अदुना लोन ओइना थीबा याबगी खुदोंचाबसु पीगनी एलिजिबिलिटी क्राइसिस दा नागपीगनी एलिजिबिलिटी क्राइटेरिया ओइना काउंसिल ऑफ हायर सेकेंडरी एजुकेशन ना कुमजा लिसिंग अनि कुलुमदोय अमदी कुनमरी दा चादा यांखै तरुक फंगदुना क्लास 12 पास तौख्रबा महिरोई संघ अमदी CBSE ICE बोर्ड की मखादा चादा हुंड्रा फंगदुना क्लास 12 पास तौख्रबा महिरोई सिंग ओइगदबनी IT रोल की दमक मैथमेटिक्स बिजनेस मैथमेटिक्स ता चादा हुंफु नत्रगा चादा हुंफुदगी हेनबा ओइगदबनी मैथमेटिक्स सब्जेक्ट यावदबा महिरोई सिंगिना सोशल रोल नन IT गिदमक इलिजिबल ओइगनी हाइना डिप्यूटी कमिश्नर थौबाल A सुभाष सिंहाना खुयेक पीरदुना थादोरक पचैरोल असिना मखा ताना खंगलकली अतोप पाउदा मिहात मिपुंगी थबक अमता लमलाई AC दा तौबिगनु हौजिक ओइरिबा लेबा की लुरबा तानफम असिदा मियामना मिपाई थबाइबा याबा थबक थौरम सेनखाई थुंखाई तौबा अमदी मिहात मिपुंगी थबक अमता लमलाई AC की मफम अमता तौबिगनु लोइनना खुलंगाकपा अमदी लानथेंगनबगी मिंगदा मिसम मियामदा नमथाक तौदुना मियामदगी सेल खाइबा पोट चै लौबा खुदक्ता लेपियु मतम चादना मियामदा अवाबा पीबगी थबक चथरंबा थेंगनरबदी मदुदा थोरकपा अफफत्तगी दायित्व मसा मसाना फंगजगदबनी हाइना लमलाई केंद्र विलेज वॉलंटरी फोर्स की कमांडर इन चीफ वाई बोनछन्ना खुयेक पीदुना थादोरकपा चेरोल अमदा खंगहलकली चेरोल असिना हाई लमलाई AC असिदा मतम चुप्पदा फिबम सेमदुना लैरिबा तंजा असिदा AC असिगी मनुंग चन्ना मी पुसिलकलगा हाटपा अमदी फुबा चैबा तौबसी ख्वाइदिगी थाक नेमबा वखलोनी नकल अमरोमदा लमलाई AC की लानफम कयादा कनाना करिनो मसक खंगदबा अमदी
saruksu yakidaba lup natraga lanai miyoi singna mafam asida pamdaba thawdok thoknanaba sinbiganu leibak ningbagi mingdra drug chaba khara khomjilaga senkhai lup chairman sanba sinbiganu LKBBF na ngasi phawbada AC asigi awa ana kaya puduna lakliba asi mafam asigi miyamna khanglibani lup ama natraga lanai miyoi amana hektada changsinduna awat apa sabagi thabak tawbijana mari leinaba singna khudingmakta LKBBF na April tawrakli Atopa pauda Churachandpurda leiba maitegi yumkai amadi lanthum leingakna ngaksenba ngamdaba haibasi aduki matik pende ibomcha handak social media platform singda viral oirakiba Churachandpur maitai khumu chamba leikaida leiba maitegi yum ama lona yadana thugai kiba adu kuki singna narco terrorist singa khusamnaraga tawbani haiba adu mayek sengle haina yum adugi mapuna maral sirakli Churachandpurda leiba maitegi yumkai amadi lanthum leingakna ngak senba ngamdaba haibasi aduki matik pende haina su mahakna makhatana phongdokre thugairaba yum adugi yumbu hojina lanjena duna leiriba Churachandpur maitai khumu jamba leikaidagi naurem ibomcha maitaina hai social media da viral oirakiba yum adu aihak isagini adubu irang asi haurakpada lanjenarakpadagi yum adu kuki singna tumna thugai khibani masida natana Churachandpur gun shop ama hangduna karbar tawduna leirakhiba adusu kuki singna namduna lut tawki mahakna hai irang asida maitai singi yum amadi lanthum manghan takhanbada kuki narco terrorist singi khut yawi adubu security force na lanjenarakhiba maitai singi Churachandpur leiba yumkai amadi lanthum ngak senba ngamdaba haibasi pende Imphal yauna tongan district singda leiba kuki gi maral mathum ngasi Phawba ngak sendra thamli aduga Churachandpur leiba maitai singina yung kai lanthum ngak sembadi lairadana maitai singna leiramba mafam sing paktakna temthoktuna ipa ipugi haktaktagi leiraklaba lauri yumpham phawba mayek singna khangba ngamdre irang thokrengai mamangdasu Churachandpur leiba kuki nataba phurup singi miyoi singnasu hanthana yengbiba tathi tawoina tawbibagi thodok kaya laikibani maram aduna maitai singi Churachandpur leiba yum amadi lanthum manghan takhanbada chenaba singi mathakta authority na matik chaba action laukhapiyo haina naurem ibomchana appeal tawrakli Atopa pauda BDF singna thengnariba khudong chadaba sing leingakna athubada yengsinbiu BDF singi talab lupa lising 10 khak piraga Manipur pumba transferable oihanbadi pap pugani association Imphal West District ki BDF Employment Welfare Association ngarang July gi tang 18 de Imphal West District ki apunba BDF personnel singi apunba mifam ama phamduna chatliba tha sigi July gi tang 33 da phamkiba state cabinet mifam na lawba warep singi manungda BDF personnel iramda Manipur state ki mafam khudingda transferable oinabagi ayaba lawkiba bu harau taramna oi adubu BDF ki service asi Manipur state pumba transferable oihanbige hairabadi service ki rule mapung phana semgatpiyo haina Imphal West District BDF Employer Welfare Association ki Private City Secretary Y Puspara Singhana press ta thadorakpa cherol amana hairi cherol asina hai khusuman matik chana police personnel sing amana phangliba adumak pifam thoi matik chaba force ama oina hana oihanbiyu BDF singi AR gi matung inasu police personnel amana phangliba power function privilege responsibility punamak BDF singdasu chap manana mayek sengna piri punamak asina thaibiraga thagi khusumal oina lupa lising 10 piraga Manipur pumba transferable ohelabadi papugada balenga ki warep oi hanbidana balengak ta haijabaga loinana lakliba July gi tang 13 asida chap chaba tangtang ba warep ama lawbiu haina su warep naki Churul asina hai BDF singna thamliba wafam sing asigi ona tainaba da angambani haiduna kusuman hengatpidana matik chaba RR sembidana state cabinet ki warep tamak order thokpiraglabadi all Manipur BDF Employment and Welfare Association Central Committee ne lawrakpa warep amadi khongjam pumbada Manipur mapung phana sogakani haina su warep naki BDF sing asigi masagi laikai khunga ngaksanabagi damak leingakna lawkhatlibani adubu ngasidi masagi district singna thungna duty tharibani prajagi punsi lanthung ngakpada BDF singna ngasi mak Manipur gi mafam kaya da mayok nariba terrorist ki attack sing asing ngakthokna bohanabada BDF singna lawriba thodang asi state ki law and order ngakpada asawba thodang lawribani masigi damaktani haiduna leingak asina Tengkhang naina kusuman happy duna hana lupa lising ahum phangnambadagi ngasidi lupa lising 10 yaure haibabu masina imung manung puba icha mai masing tamhanba ima ipa thakna bohanabada aduki matik awaba mayok nari upai lektrabadi nungsiraba ima ipa phawbo all age home da thamgadabada ngaire
Lengakna nungsibiduna BDF ki sinphamda lairiba iramdam Manipur masasingi punsi kanbiu hainba wafamsu thamlaki. Atopa pauda ngasidagi hauduna August ki tang 12 phauba chathagadaba Lok Sabha gi nongju mifam haukhre. Ngasidagi hauduna August ki tang 12 phauba chathagadaba Lok Sabha gi nongju mifam haukhre. Apunba sitting 18 laigadoriba mifam asida ahoba numita Finance Minister Nirmala Sitaraman leibak asigi Economic Survey gi report ama Parliament table tawkhre. Aduga hayeng mahaki lengaki maikaidagi union budget puthokani anirak suba anauba Lok Sabha gi mifam asida anauba lengak asigi maikaidagi yamdrabada bill taruk puthokpa yai haina thajanari. Bill sing adugi manungda chahi maudra mapung pharaklaba leibak asida chanarakliba Aircraft Act mahut chinanaba anauba Act ama ohenabagi bill ama puthokpa yari hairi. Aduga hauzik union lengakna haktingnana wayel thodang chathariba Jammu and Kashmir gi budget ki matangdasu parliament ki maikaidagi thamgadaba wafam puthokani hairi. Atopa pawamada kuki singna mai thadokraba torbungi yum sing sananaba sel pirakraba matung nauna yum manga sananaba thorang torakpada thagatpa phongdorakli. Kuki khulai paiba singna maina tumna thadokraba torbung gram panchayat ki manung chana leiba yum sing nauna sananaba lengakna sel pirakraba matung nauna yum manga amuk sananaba thorang lokhalakliba asigidamak torbung gram panchayat ki village volunteer force na thagatpa phongdorakli. Torbung sabal mamang laikai da leiba yung kaya kuki kulay paiba singna mai thadokiba adu yengsinba chatpada torbung GP village volunteer force ki executive member Thangjam Ramesh na hai haujik torbung sabal mamang laikai da leiba imung kunlob hongjinduna leire lengakna GP asigi oina yum kunthra rom semjinduna hongjinana ba phan sanction tawrakre masigi matungda amuk anawba yum ama mangagasu amuk semjinana ba senpham sanction tawrakle lengakna lokhalaliba khongthang asigidamak thagali adum oinamak lemhoriba yumsing asisu sengatuna hongjinana ba yana ba thorang paikhatpiu nakal amaronda torbung GP gi matangda social media da yumpham yaudaba pau kaya lanai mioi singna chandorlibasi kudakta lepkadabani aranba pau singadu na maram oiraga relief camp ta lariba mioi singda aki tujungba pokhanbata natana torbungda amuk halakpada akiba amadi ninghanaba pokhale haina sumahakna makha tana phongdorakhi nauna yum sanaba senthang phanglaba yumnam ibo pisa kauba beneficiary amana hai mamang chahi gi megi tang ahumda kuki kulai paiba singna mahaki yum mai thadokibadagi laifam laitaduna mari matagi yum amada layrakhibani adubo lengakna mahaki yum sanaba senthang kaitharakpasi apenba poi haina su phongdokhi. Loisilakpa pauda DMU ki teaching amadi non teaching staff ki result haidorakpada lautunaba manba thawong khara thengnare mahairoi lup taru. DM University da mapung phaba manpower infrastructure matam sangna lertabana maram oiduna University asi tarani thoibi phangdana UG gi grant chingba phangdaba amadi mahairoi singi khudong chadaba kaya mayoknabana maram oiduna mahairoi singi oiba pendaba kholaw kaya matam sangna lauduna laki. Thenglabasu thengna laingakna mahairoi singi interest regular register na chingba hablakpagi mathakta teaching amasung non teaching staff ki result loina haidoki asumna thenglabasu thengna DMU gi mahairoi singi interest lokhalaliba khongthang asibu mahairoi lup tarukna thagatba phongdokchari haina ngasi nungthin AIMS ki office ta mahairoi lup tarukna sinduna pangthokiba paumi gi mifam amada MSF ki president Hizam Roshan na phongdokhre. Mahakna makha takhibada laibak thibadi lauthokiba result asida yamna chawna lautunaba manba thawong khara thengnare haiduna DMU ki hanagi BC oirambra Pro N Rajmohan gi matamda DMU ki assistant professor marphuga nipan lawbagi notice 2010 gi December gi tang 35 da thokhi aduga zoology department nattaba atopa department ki result sahi asigi February gi 18 da haidokhi adubu DP gi ayaba yaude haiduna government athingba thamduna chanahankide mairoi singi irang lagnaba matung chei asigi July gi tang 35 da amukna haunana result haidoki nauna haidorakpa result aduda hana oza Rajmohan gi matamda haidorakpada yaukhiba mioi sing botany amadi physics department gi natana loinana result asida yaurakhi adubu botany amadi physics ki interview nauna notice thoklaki amadi masina maram oiraga physics amadi botany da Khankraba mioi sing adubu victimize tawbire sahi asigi July gi tang 19 da thokkiba notice ki resolution number 2 gi assistant officer gi table number asi
सिगी मखादा फिजिक्स अमदी बोटनी ओइना अनौब इंटरव्यू तौगनी हाइना पल्ली सब्जेक्ट असिगी इंटरव्यू नौना लौगनी हारिबा असिगी मरमदी सब्जेक्ट अनि असिगी इंटरव्यू दा सब्जेक्ट एक्सपर्ट सिंगना पिरंबा मार्क की टेबुलेशन अदु ब्लैंक ता लेरमले हाइबदगी मसी थंगई सेंगना टेबुलेशन की असेंगबा कॉपी अदु मांगख्रे हाइबनी मतौ करमना अतै सब्जेक्ट सिंगी मार्क टेबुलेशन लैरगा सब्जेक्ट अनि असिगी कमदौना मांगख्रिबनो हाइबा असिनी मसी यामना लौतुनबा मानबा थवोंग अमा ओइबना इंक्वायरी कमिटी अमा सेमदुना थिगतपदा मथौ ताय यूनिवर्सिटी असिगी डॉक्यूमेंट सिंग असि रजिस्ट्रार की कस्टडी दा लैफम थोक्तब्रा हाइना हंगलकली लंबी सेमबदा अपनबा पी हाइदुना लैंगोय अंगांगबना नुपी अनि फुमजिन्ननबा होनख्रे सयेतनदुना लैबा लंबी सेमननबा होनबदा येखाइ थिंगाइबा पी हाइबगी वाहौदा मध्य प्रदेश की रेवा डिस्ट्रिक्ट लंबी थोननबा पुरकपा लैंगोय अंगांगबना लंबी थिंगलिबा नुपी अनिगी मथक्ता हिजिंदुना फुमजिन्नबा होनख्रे थौदोक असि थांगजा नुमित्ता रेवा डिस्ट्रिक्ट की मनुंग चना लैबा हिनोता केथार खुंगंग अमद थोकीबनी लंबी सेंबा यारोय हाइना थिंगलिबा मचिन मनाव नुपी अनि अदुना लैबाक पुरकलिबा डिंपर ड्राइवर थिंगनबा होनबदा लंबी सेमननबा होनरिबा सिंयावना मकोय अनिगी मथक्ता लैंगोय सिंग अदु हैथदुना मंगक यौना फुमजिन्ननबा होनखी मदुदा मकोयबु कनबियु हाइना लावरकपदगी मियाम चेंसलक्तुना मकोयबु लैनुंगदगी लौथोकी रेवा डिस्ट्रिक्ट की एसबी विवेक सिंह हाना फोंदोरपगी मतुंग इना नाकल अनिमक्ता चेनबसिंग असि अतोनबा जाति की नते ब्राह्मण ngaktani थौदोक अदुदा चेनबा मियोय अहुम अमदी पुलिसना फारे अतोपा मियोय अनि अमना फानबा होतनरी हाइरी।